Hauzik ahanbada maru oiba pau. Mikhalga mari leinana Herok tangarang hingsa thokri. Miyoi ama nongmaina kaptuna hatkri amana fibam thina soktuna hospitalized tokri. Vaccine amasung COVID-19 appropriate behavior khaktana lepa leitana sandoraklibu Omicron asi thengnaba ngamgani haina AIMS Delhi ki Director Dr. Randeep Guleriana phongdokre. Amasung migratory bird Loktak Pata pairakpa haure Siberia, Canada na chingba lebak singdagi pairakpa ujek Kumsi sahi asidasu Loktak tangmu na chingba pat ki saruk singda pairakuna chaktaraba haure. Hauzik pau sandong na pizari. Mikhalga mari lainana Herok tangarang hingsa thokre miyoi ama nongmaina kaptuna hatkre amana fibam thina soktuna hospitalized tokre laikhidraba miyoi adu ningthaujam Rohit Thobal College ta 3rd semester tamliba mahiroini hairi ngarang ahing Herok part 2 mayai lekai gi miyamna nongmai kappa amasung langbagi makhon taba fangki Herok part 2 mayai lekai de leiba Rohitna thong hangdoktuna yenglobada manang nakpada maikum upa BJP gi worker ni oigani chingnaba misak amana point blank range da Rohit ta nongmaina kablaki maduda Rohit ki apokpa ningthaujam Premchandra chahi yangkai humdoina senselakpada mangonda su nongmaina kablaki loinana utupna kanduna tamthina furam ki hairi Rohit amasung mahaki apokpa Rasmere city da laikananaba pukhalakpada Rohit lambida laikananaba adu ga mahaki mapa hauzik aruba fibam da laikanari hairi Laikhidraba Rohit ki imung manung amasung laikai gi miyoi singna thaudok asi BJP worker singna chathabani hairaduna thaudok thokfam aduda leiba Manipur police amadi BSF su BJP worker singa loktunaduna yaurakhi haina maral sikhibaga loinana police amadi BSF na phibam adu laksinaba honakhide hairi Haukiba tha khara asida Herok esida lakliba assembly Mikhalga mari leinana irang kaya thokpagi chang hengatlakli Yum kaya thugaiba nongmai kapa nupi kaya otpa naiba amasung journalist phubana chingba thaudo kaya thokpagi chang hengatlakli Thaudok asi ngarang numidang pung nipan lom taba adwaita polling number 33/39 gi BJP workers singna nauna saba Congress ki poll unit amada nung thomjelakpadagi irang thokpa hawrakhibani haina Rohit ki imung manungna phongdorakli Herok kendra gi BJP MLA da TH Radheshyam amasung mahaki opponent Congress ki moirangtem okendroga lakliba assembly Mikhalga mari leinana muknaba amasung unkhatnabagi fibam leibadagi irang toina thokli Laikhidraba Rohit ki imung manungna Herok ta ain leitre amasung Rohit ki mihat asida chenaba miyoi amata chairak pidana lemna tokpa yaroi haina phongdoki thaudok asigi matangda Herok police ta case ama register tawkhre BJP Kanguna Election gi damak mi fuba yum thugaiba nomaina kappa numidang ni yumda changlaga gari mai thaba amadi thugaiba asigumba saramchat asi BJP Herok mandal na condemn tawi haina BJP Herok mandal gi president TS George Singh na thadorba cherol amana hairi ngarang numidang Herok ki
mafam kharada pak sana khulai paiba fimu setpa mioi nifu yakhairom yum kunmuk thugairamba loinana mi furambada natana airok partu mayai lekai da leiba ningthaujam premchandra gi machanupa ningthaujam rohitpu minungsi khangdana nongmoina kapamba asigomba thawong asi BJP herok mandalna hakchinna lawbaga loinana kanna ninda tawi asigomba thaudok asi amung hanna hairokta thokhan bidanaba amasung thaudok asi da chenariba mioi khudingmak mari leinaba authority na fagat piduna ain gi oiba matik chaba dandi pibiu haina BJP herok mandalna cherol aduda fongdorakli Omicron asi war footing da Thengnanaba center na state amadi union territory singda khangan khraba matungda ngasi AIMS Delhi ki director Dr. Randeep Guleriana vaccine amasung COVID-19 appropriate behavior khaktana lepa leitana sandorakli ba Omicron asi Thengnaba ngamgani haina AIMS Delhi ki director Dr. Randeep Guleriana fongdokri India da Omicron gi case ahanba oina December ani da report tawki Hauzik faawda lebak asi da Omicron gi case chani tarahum da report tawkri Omicron asi yamna sandokanba variant amani masi Thengnabada lambi ani khaklei ahanbada vaccine kaptokpa ani subadana COVID appropriate behavior nganga chatpani haina Dr. Guleriana fongdokki Migratory bird Loktak Patta Pairakpa Haure, Jahi Kudingi Leptana Loktak Patta Athapa Siberia Canada na Chingba Lebak Singdagi Pairakpa Ujek Sing Kumsi Sahi Asidasu Loktak Tamuna Chingba Pat ki Saruk Singda Pairaktuna Chaktara Haure. Pat Sing Asida Pairakliba Ujek Sing Asi Karamba Makalgi Ujek Sing no Masing Kayayam na Pairaklabagi Habasidi Chap Chana Kangba Dingamdri. Mathang Chahigi January natraga February Thada Loktak Amadi Masigi Akoibada Lariba Mafam Singda Ujek Makal Amadi Masing Kangdopagi Tabak Chathagani Hairi. Kumbi AC ki manung channa leba Torbung Gram Panchayat ki Sanjoy Ahan Themgi Torbung GP Campaign Core Committee amadi Kumbi Kendra Progressive Front KKPF Anina Kusam Naduna Sinba Nomagi Oiba Political Conference ama Torbung Community Hall da Pangthokre Lisingani Kunitoigi Assembly Election da 29 Kumbi AC da BJP gi ticket da Mirep Oinana Batarang Tauriba Sanjoy Ahan Thembu Sawatba Miyam Chona Tinkiba Mifam Aduda KKPF ki Vision Document Drafting Committee gi Chairman Retired Headmaster Amom Nimai Singh Terakong Retired Headmaster Case Yaima Kumbi Lerk Achauba Retired Headmaster Haji Abdul Kadir Borayang B KSS Bira Singh Torbung Govindpur Lukram Kauba Torbung Haisnam Bhaigya Fogak Chau Ikhai Kaithel Lakpam Deven Fogak Chau Ikhai Loinana Manipur Film gi lamda saknai raba artist miyamna SP Ingocha haina khangnaba Yanglem Ingocha su sarukyakhi Thorom aduda Yanglem Ingocha na Sanjoy Ahan Them asi yamna mathawna leba minungsi chauba awana taraba mibu chokchinduna mateng pangba misakni haiki Isamak film shooting da sokpadagi layengbada mahakna CMHT card pibiki haina singthaki Sanjoy gumba honaba kanba mating laiba misak ama Kumbi AC gi miyam na MLA oina kahan birabadi Kumbi AC masak thokpa chakhwatpa lamdam ama oigani loinana Manipur gi masak thokpa thabak kaya su tawrakpa ngamgani haiki Thawramaduda Sanjoy Ahan Themna Kumbi AC gi miyam isana isagi mapu oiba fangaktaba kuire aikoina thagat khiba MLA atopa kendra gi oiki school ayamba paktaknana sitharakle Kangba naidaba turel na maikai ahumda koisillaba Kumbi AC gi labuk singda ithai lokhong pibidre chatpayaba lambi amata leitre khungang ayamba afaba toti gi ising thakpa phangdri aikhoi mikap thoglasi haiki Thawramaduda Torbung GP gi masing yamna banupi nupa kaya na athelpot kaya lanki Itinong singdo awal itu bilang matang sama barat pada hari itu bagi koyor koyor kui berapa tamu kan matang kerana yang guys lah matang sudah di hari itu wah bayar hari itu kita dokter itu matang koyor ni na koyor siapa emergency dan tunggu jauh tu bakal kita gaya ni na hari itu cokap yang matang ti ayah hajar itu sini dasing kan satu itu konsumsi ayah ini sama saja 99% sudah baik pakai ini Baik sobi Prajasinda Sanjoy Bukhang Doma, ayo sukangje. Sanjoy si kasena
yam minus jono migi le tala khudong cha da ko ku da sa se het le kong khang da ba ma tel ga bi ta da ba mo se email yeng school kam na sirai sida ko na wa nga no kom sida school na le rami paki ma tu school building ko ay dale he sida tamai bra school building su kan mo nde ay ko yi tunga hor ko to satra na har sing tungi yumi wajh to na har sing ay ko yi tungi adu mo tungi generation wajh to me sing lari la su tin ma na hay na ba mamit ka ba amam kuna ay ko sinna na ko ko ri se kumbi kender minai nai khani tak sing tharami se tanano ai ko ye kumbi kender ki ka ko mele sing na sahi ni pus da biram ko khudol ne matang se aten break kamal opinasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medline app download toguna booking togi break ki matung na taram nok chabagaloy na makata ba pau bizari Bisnupur AC da BJP mapangal kangkhat hanana ba loina na BJP gi mihut ama Bisnupur da lehanana ba pandam da miyam gi oiba maira khongchat ama Bisnupur thiam lekai ward number 8 ama di Bisnupur bazar gi akoi bada ward number 8 miyam na sindu na ngarang numidang pangthokri BJP gi thawmi sing amadi Bisnupur thiam lekai gi miyam na saruk yaduna maira khongchat adu chat khibaga loina na awonba Bisnupur AC ama purakna ba Joy Kumar da BJP gi ticket PBU we support Joy Kumar amadi chakhat pa Bisnupur town ohensi haiba kholau kaya su lauki we support Joy Kumar we support Joy Kumar Bisnupur Kendra hello say Bisnupur Kendra hello say we support Joy Kumar National Program gi makada aigi imung BJP gi imung haiba lebak sin bathungna chathariba BJP gi thoram asigi makada ngasi BJP lamlai mandal na sinduna lamlai assembly constituency gi oina sawmbung polling 1 gi president sanasam sobhagi imungda poster thet pagaloina na flag chingkhat khri thoram asi lamlai ACSC gi MLA KSH Biren na haudoki thoram aduga mari lainana MLA KSH Biren na haiki N Biren na luchingba lengak asina miyam gi uhul khangna inner line permit system chana hankhre ana laying gi lamda miyam gi anoba scheme kaya pakhatlakli lukhrabi gi satra gi covid na laikhidraba singi amasung driver singi khudong chaba kaya miyam da piri haiki miyam na munna khantha biduna BJP gi lengak amuk halakhan biu haina su mahak na phungdokhi Prime Minister Narendra Modi na Christmas amasung New Year na lakpada India Campus Crusade for Christ Manipur na Mahiroi Church ki pastor amasung volunteer kaya ga loina na ngasi Langol da leiba old age home da khudol pot kaya pikri team luchingba Samesor sanasam na haiki India Campus Crusade for Christ Manipur gi maru oiba pandam di college university gi Mahiroi sing amasung professional sing bu mating pangduna khunai da awonba purakpani ngasi Imphal da phongwa pauche singi maru oiba paukra yengminasi Sangai Express Asa Angalwadi worker helper sing smartphone sing yen kre CM khudong chaba sing fangalagani COVID positive oibagi chang cha da sino dasmik taret oiki masagi hak khang da bana nupi kaya awaba mayok nari
कोविड की अथिंगबा कोमथोकपा जनवरी 10 फाउ चटनाखिनी पोकनाफम मपान लेबाक्तगी हलकपा मियोय अहुम जेनिम्सता आइसोलेट तौदुना थमख्रे मणिपुर पुलिस डिपार्टमेंट बीजेपी ना इनसिलगा चटकुमसे रतन कुमार MSLDC दा एक्सीलेंस अवार्ड पीख्रे सना लेबाक दामया की दबदगी नुमित कुनिथोय दा इम्फाल तुरेलगी इमाय फुट तरा मयेंग ताख्रे Tanzania dagi halakpa miyoy amasu COVID positive oire. Asa Angalwadi worker amadi helper singda CMHT gi khudongchaba fangalagani Chief Minister. Lana thaza halaga sel khomba thingnaba lo sembagi tangai fadaba leire. Huyen Lampao Manipur chawkat hannaba afaba luchingba amagi mathau tari Chief Minister. Laibak asida investigative journalism leitre Justice Nobin. BJP Mahila Morcha gi President na lale haijakre. Hauzi garoi beda marui ba pau apukhanna. Mikhal ga mari leidana hairok tangarang hingsa thokre miyoy ama nomoina kaptuna hatkre amana fibam thina soktuna hospitalized thokre. Vaccine amasung COVID-19 appropriate behavior khaktana lepalaitana sandorakliba Omicron asi thengnaba ngamgani haina AIMS Delhi ki director Dr. Radhi Goleriana fogdokre. Amasung migratory bird loktak patta pairakpa haure Siberia Canada na chingba lebak singgi pairakpa ucheksing kumsi sahi asi dasu loktak takmu na chingba pat ki saruk singda pairaktu na chaktaraga haure. Matang sa Pony TV na pizaba nutilgi Manipuri Pau loizare yengbiri papimpum na makbu amukahan na krumzari.